First of all, the EPAC TV News welcomes everyone. Leibak asida leiriba Islam lening chatpa Muslim singi property singi khuji paibeda ayaba pirakpa Waqf Act gi mathang amendment tawduna kumjal singa sama panmaudra mangadagi satnarakhiba act asibo handak Prime Minister Narendra Modi na singba ND lengakna amuk hanna amendment tawduna act olhallaba matungda satna hannabu hotnarakpadagi leibak wathok oiraktuna Supreme Court of India da yamlaba petition file torokpadagi act asibu semkhiba union lengak asi maning halakpadong tawre ningsing bayai tha sig hokiba tang ahum amasung mari da mathang china Lok Sabha amasung Rajya Sabha da bill loina puthoraktuna pass tawraba matung India gi President Draupadi Murmu na ayaba pidun act olaba Waqf Amendment Act 2025 asina lebak asigi constitution na piriba provision jing khongaw na haiduna file tawrokhiba yamlaba petition chingi manungda khara Supreme Court of India na khanrapaga loina na petition sing asigi makhata ba wayel mathang thagi tang manga de chathargani hain apex court na lepadagi petition sing asigi maru oiba respondent oiriba Union of India gi maikei da lepliba singna mathang hearing pangthokadaba numit asi phawbudi ano act asin ayaba pirabasu Waqf by deed amasung Waqf by user gi property sing denotify to kiroi haina Supreme Court thajaba pigraban karigamba district collector sine Waqf gi lamsing Pibam Hongdok Onjin Taul Halak Naba Tabuk Lokalak Nabasu, a thing of Piragani High Wapam to Yaugraban. Waqf Amendment Act Singner but petition sing Chief Justice Sanjeev Khanna Chingba just only based on Lokot Kibani. Ben Sasida Justice Sanjoy Kumar Amasung Justice Gabi Biswanathan Yau Kibani. Aduga petition sing asigi respondent sing Oiriba, Union of India Gimhu Chinduna Lep Kiba Solicitor, General Tisara Mehtagi Maike Dagi, Kota Wapam Sing Asi. Phongdokkhibada natana makhoigi mathangi wail chathagdaba numit asi phawbada Central Waqf Council amasung board na chingbada makhal amatagi appointment tawkiroi haina su phongdokpa leigraban Union of India gi mahut chinduna lepkiba Solicitor General na mapham sing asi court ta thajaba piraklabasu Chief Justice Sanjeev Khanna na pihiba direction da hanadagi chatnarakhiba Waqf Act 1995 ki makhada register tawba Waqf gi property sing adu case asigi mathangi hearing da chathanaba lepliba megi tang manga phawgi manungda denotify tawbi yaroi haina su khangan ba leikre aduga Solicitor General gi maikei dagina nowna semnaba Waqf Amendment Act asigi mayokta file tawrokiba petition sing aduga mari leinaba preliminary oiba wafam phongdoknabagi damakta sayul amagi matam PBU haina su court haijagi Chief Justice na singba bench na petition sing asi lokotlabasu masigi masing yamni yambadagi loinamak lokhotuna khannabadu oithokloi haibadagi suknagi maru oiba petition manga khaktamak lokhotuna khannakiban adugu lemhoriba atei petition singina makhoyi oiba maikei de lepkiba council singi mathakta pau phogdoknagadabani haibagi ingitsu piba leikiban aduga karigamba petition sing asigi mathangi wayel haibadi mathang thagi tang manga 2025 ta chathagadoriba asigi manungda Union of India gi maikei dagi pakhum peklabadi lokhatuna khannaiba petition manga gi petitioner sing numit manga digi manungda makhoi gi oiba aibadi rejoinder ching kota file tokna bu khangan ba leiki Solicitor General na no act sin ayaba pirabasu Waqf gi property sing denotify tawroi haina thajabu pibadagi makha taba petition sing file toroktana bagi damakta kotna petition sing asigi case title su Inri Waqf Amendment Act 2025 haina semdoklaga wail chatharagani haigiban makhatab wail chathanabagi numit mathangi haibadi megi tang manga da lepkhrabasu court ki maikei dagidi hauji oriba act amasung masi mayokta file tawrkiba petition sing asigi phibam masina act asibu pulap oina chatna handana stay tawbudi oithoklu haibagi inguchi piba leikibagum towi panbayabadi Hanagi Andhra Pradesh ki Chief Minister Jagan Mohan Reddy CPI ki luchingba Diraja amasung MP Asaduddin Owaisi chingba saknaidaba miyoisingna su petitioner oiduna anoba act asina constitution na piriba haksing khongawnari haiduna yamlaba petition sing file tawna khiban nakal amaromda Imphal da nungthilgi chefong oina nungtigi phongba Kangleipak ki Maira gi editorial column da kari hairi haibadu mayam yengminasi
ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯐꯔꯛꯂꯕ ꯂꯥꯜ ꯑꯁꯤ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯁꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯀꯥꯎꯕꯒꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯀꯨꯀꯤꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯟꯗꯨꯅ ꯀꯨꯀꯤꯂꯦꯟ ꯁꯦꯝꯅꯕ ꯆꯪꯁꯤꯜꯂꯛꯄ ꯂꯥꯜꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯆꯍꯤ ꯑꯅꯤ ꯐꯔꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯔꯥꯖꯅꯤꯇꯤ ꯗꯜꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯛꯁꯤꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯉꯝꯗꯕꯗꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯅ ꯅꯈꯣꯏ ꯁꯤꯅꯤꯡꯂꯒ ꯁꯤꯖꯧ ꯋꯥꯅꯤꯡꯂꯒ ꯋꯥꯖꯧ ꯍꯥꯏꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯅꯨꯡꯁꯤꯕ ꯇꯧꯔꯝꯂꯕꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯇꯛꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯁꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤꯗꯦ, ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯑꯃꯗꯤ ꯈꯟꯗꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯗꯨꯅꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯊꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯐꯥꯎꯕꯗ ꯂꯥꯛꯄꯤꯗꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯔꯕꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯨꯊꯠꯄ ꯇꯧꯗꯨꯅ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯑꯗꯨꯃꯛ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯕ, ꯈꯩꯕꯣꯛ ꯇꯥꯟꯅꯗꯨꯅ ꯃꯤꯆꯪ ꯈꯣꯝꯅꯗꯨꯅ ꯂꯩꯕꯗꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅ ꯃꯥꯡꯗ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯃꯩ ꯏꯛꯂꯕ ꯊꯥꯡꯃꯛꯇꯗ ꯊꯝꯕꯒꯨꯝ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯍꯥꯏꯕꯗꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯛꯄꯁꯨ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯅ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯏꯔꯛꯄ ꯆꯍꯤ 63 ꯆꯪꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯤꯡ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯂꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯁꯥꯅ ꯁꯦꯝꯖꯗꯨꯅ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯀꯨꯆꯨꯒꯤ ꯈꯦꯠꯅꯕ ꯂꯩꯍꯟꯗꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯉꯝꯅꯅꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 63 ꯑꯁꯤꯗ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯄꯊꯥꯞꯁꯤꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯃꯄꯥꯟꯊꯣꯡꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯅ ꯎꯔꯕꯁꯨ ꯑꯋꯥꯠ ꯑꯄꯥꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯅꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯆꯤꯟꯀꯥꯛꯁꯤꯡ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯛꯇꯕꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 63 ꯑꯁꯤꯒꯤ ꯃꯅꯨꯡꯗ 197ꯂꯛ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯍꯥꯟꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯉꯥꯛꯇ ꯃꯥꯌꯣꯛꯅꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯆꯠꯅ ꯄꯊꯥꯞ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯟꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 1994ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯕ ꯁꯨꯞꯅꯝꯒꯤ ꯌꯥꯅ ꯆꯦꯔꯣꯜ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈꯤꯕꯗꯒꯤ ꯁꯥꯡꯂꯕ ꯏꯇꯤꯍꯥꯁ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯆꯍꯤ 63ꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯁꯣꯠꯊꯗꯨꯅ
ꯃꯤꯃꯥꯟꯅꯕ ꯉꯝꯗꯕꯗꯒꯤ ꯃꯤꯔꯛ ꯃꯤꯆꯟꯊꯤ ꯑꯣꯏꯅ ꯈꯥꯡꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯊꯣꯏꯗꯣꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯉꯝ ꯐꯪꯉꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕꯒꯤ ꯂꯝꯕꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯋꯥꯡꯕ ꯌꯨꯝꯀꯩ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯔꯒ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯆꯥꯅꯖꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯃꯁꯛ ꯊꯣꯛꯅ ꯂꯩꯇ꯭ꯔꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯂꯩꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯅꯕꯒꯤ ꯁꯟꯗꯣꯛꯄ ꯏꯖꯨꯀꯦꯁꯟ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯄꯨꯝꯍꯣꯡ ꯍꯣꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯌꯥꯋꯣꯜꯗ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯁꯥꯐꯨꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯃꯁꯛ ꯊꯣꯛꯄ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯟꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯋꯥꯐꯝ ꯑꯃꯗꯤ ꯄꯥꯟꯗꯝ ꯂꯩꯕꯅꯤꯅ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤ ꯀꯣꯛꯍꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯀꯤ ꯃꯔꯨꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯡ ꯍꯥꯏꯕ ꯌꯥꯏ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯀꯣꯟꯁꯤꯟꯕ ꯉꯝꯕ ꯑꯅꯧꯕ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕ ꯍꯥꯏꯕꯁꯤꯅ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯑꯍꯥꯡꯕ ꯑꯗꯨ ꯃꯦꯟꯁꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯂꯩꯉꯥꯛꯂꯣꯟꯕꯨ 164ꯂꯛ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯅꯧꯅ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯕꯗ ꯊꯣꯏꯅ ꯂꯨꯅ ꯊꯣꯛꯂꯣꯏ꯫ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯀꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯏꯖꯔꯦꯜꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 10 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 12 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯒꯖꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯄ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯠꯆꯩꯁꯤꯡ ꯆꯌꯣꯜ 3 ꯍꯦꯟꯅ ꯊꯤꯡꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ USAꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯔꯒ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯔ ꯊꯝꯗꯨꯅ ꯂꯥꯟꯐꯥꯁꯤꯡ ꯊꯥꯗꯣꯛꯅꯅꯕ ꯍꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯥꯗ ꯏꯖꯔꯦꯜꯅ ꯁꯤꯖꯐꯤꯌꯔ ꯑꯗꯨ ꯇꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ꯫ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯈꯥ ꯊꯪꯕ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯈꯥꯟ ꯌꯨꯅꯤꯁꯇ ꯆꯠꯊꯈꯤꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯥꯡ 5 ꯑꯃꯗꯤ ꯅꯨꯄꯤ 4 ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃ ꯄꯨꯟꯅ ꯃꯤꯑꯣꯏ 10 ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤ ꯍꯥꯏꯅ ꯅꯁꯦꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯊꯪꯕ ꯒꯖꯥꯗ ꯂꯩꯔꯤꯕ ꯏꯟꯗꯣꯅꯦꯁꯤꯌꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯑꯉꯥꯡ 9 ꯌꯥꯎꯅ ꯃꯤꯑꯣꯏ 19 ꯁꯤꯅ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯆꯝꯁꯤꯡ ꯁꯣꯛꯇꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯆꯝ ꯁꯤꯔꯛꯄ ꯑꯗꯨ ꯃꯈꯣꯏꯅ ꯒꯖꯥꯗ ꯇꯥꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯤꯆꯝ ꯂꯩꯕ ꯃꯔꯛꯇ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯑꯣꯏ ꯂꯥꯈ 10 ꯂꯣꯝ ꯂꯩꯔꯤꯕ ꯒꯖꯥꯒꯤ ꯃꯐꯝꯗ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯂꯝ ꯆꯌꯣꯜ 3 ꯍꯦꯟꯅ ꯊꯤꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯃꯦꯟꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯥꯔꯒꯦꯠꯁꯤꯡ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯇꯧꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ USAꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯎꯆꯦ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯌꯥꯎꯔꯛꯄꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯊꯪ ꯊꯥꯗꯒꯤ ꯍꯧꯔꯒ ꯏꯔꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯏꯔꯥꯟꯒ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯛꯑꯣꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯚꯣꯏ ꯑꯣꯏꯔꯤꯕ ꯁ꯭ꯇꯤꯚ ꯋꯤꯠꯀꯣꯐꯅ ꯑꯣꯃꯥꯟꯗ ꯏꯔꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯣꯂꯤꯁꯤꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯅꯅꯕ ꯑꯃꯗꯤ ꯂꯦꯞꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫
The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Sader Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.